ꯑꯍꯥꯟꯕꯃꯛꯇꯗ ꯏꯔꯝꯗꯝ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯕ ꯃꯤꯇꯩ ꯃꯌꯦꯛꯄꯨ ꯅꯨꯡꯁꯤꯖꯕ ꯄꯨꯝꯅꯃꯛꯄꯨ ꯉꯥꯡꯈꯝ ꯄ꯭ꯔꯦꯃꯦꯁꯣꯔꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯅꯤꯄꯨꯔ ꯂꯦꯡꯒ꯭ꯋꯦꯖꯦꯁ ꯐꯤꯆꯔꯁ ꯍꯥꯏꯅ ꯀꯧꯖꯩ꯫ ꯉꯁꯤ ꯅꯩꯅꯒꯗꯕ ꯑꯁꯤ ꯃꯤꯇꯩꯂꯣꯟꯒꯤ ꯋꯥꯍꯩ ꯊꯥꯡꯅꯥꯎ ꯍꯥꯏꯕꯗꯤ ꯃꯤꯇꯩꯂꯣꯟꯒꯤ ꯋꯥꯍꯩ ꯃꯊꯪ ꯃꯅꯥꯎ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ ꯃꯤꯇꯩꯂꯣꯟ ꯗꯤꯛꯁꯅꯥꯔꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯖꯒꯗꯕꯅꯤ꯫ ꯉꯁꯤ ꯅꯩꯅꯒꯗꯕ ꯑꯁꯤ ꯄꯦꯖ ꯅꯝꯕꯔ 17 ꯇꯔꯥꯇꯔꯦꯠꯅꯤ꯫ ꯁꯤꯗ ꯎꯠꯆꯔꯤꯕꯁꯤꯅꯤ ꯄꯦꯖ ꯅꯝꯕꯔ 17꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯃꯊꯪ ꯃꯤꯇꯩꯂꯣꯟꯒꯤ ꯋꯥꯍꯩ ꯊꯥꯡꯅꯥꯎꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯔꯛꯂꯒꯦ꯫ ꯃꯤꯇꯩꯂꯣꯟ ꯋꯥꯍꯩ ꯊꯥꯡꯅꯥꯎ ꯃꯤꯇꯩꯂꯣꯟ ꯗꯤꯛꯁꯅꯥꯔꯤ 72ꯒꯤ ꯃꯃꯥꯡꯗꯤ ꯍꯥꯟꯅ ꯑꯞꯂꯣꯗ ꯇꯧꯖꯈ꯭ꯔꯦ꯫ 72 ꯁꯨꯕ ꯋꯥꯍꯩꯗ ꯀꯅꯥꯃꯠꯇ ꯃꯤꯡꯇꯥꯛ ꯅꯥꯎꯟ ꯃꯤ ꯑꯃꯠꯇ ꯅꯠꯇꯕ ꯃꯥꯒꯤꯅꯤ ꯍꯥꯏꯕ ꯃꯤ ꯂꯩꯇ꯭ꯔꯕ ꯏꯪꯂꯤꯁ ꯃꯌꯦꯛꯇ ꯏꯊꯣꯛꯄꯗ ꯃꯤ ꯑꯃꯠꯇ ꯅꯠꯇꯕ ꯃꯥꯒꯤꯅꯤ ꯍꯥꯏꯕ ꯃꯤ ꯂꯩꯇ꯭ꯔꯕ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ ꯅꯣꯕꯣꯗꯤ꯫ ꯃꯊꯪꯗ 73 ꯁꯨꯕ ꯋꯥꯍꯩꯗ ꯀꯅꯥꯒꯨꯝꯕ ꯃꯤꯡꯍꯨꯠ ꯍꯥꯏꯗꯤ ꯄ꯭ꯔꯣꯅꯥꯎꯟ ꯀꯅꯥꯒꯨꯝꯕ ꯃꯤ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ someone somebody꯫ 74 ꯁꯨꯕ ꯋꯥꯍꯩꯗꯀꯅꯥꯕꯨ ꯃꯤꯡꯍꯨꯠ ꯍꯥꯏꯕꯗꯤ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ ꯄ꯭ꯔꯣꯅꯥꯎꯟ ꯀꯔꯝꯕ ꯃꯤꯕꯨ ꯏꯪꯂꯤꯁꯀꯤ ꯋꯥꯔꯗ ꯃꯤꯅꯤꯡꯗ ꯏꯪꯂꯤꯁꯀꯤ ꯋꯥꯍꯟꯊꯣꯛꯇ whom꯫ ꯃꯊꯪꯗ 75 ꯁꯨꯕ ꯋꯥꯍꯩꯗ ꯀꯠꯈ꯭ꯔꯕ ꯃꯤꯡꯇꯤꯛ ꯌꯥꯏ ꯑꯦꯖꯦꯛꯇꯤꯚ ꯃꯤ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯂꯥꯏꯒꯤꯗꯃꯛ ꯄꯤꯊꯣꯛꯈ꯭ꯔꯕ ꯃꯁꯤꯅ ꯀꯠꯈ꯭ꯔꯕ ꯍꯥꯏꯕꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯑꯗꯨꯅꯤ꯫ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯁꯤꯗ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ 75 ꯁꯨꯕ ꯋꯥꯍꯩꯗ ꯀꯠꯈ꯭ꯔꯕ ꯃꯤꯡꯇꯤꯛ ꯌꯥꯏ ꯑꯦꯖꯦꯛꯇꯤꯚ ꯃꯤ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯂꯥꯏꯒꯤꯗꯃꯛ ꯀꯠꯈ꯭ꯔꯕ꯫ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯁꯤꯒꯤ ꯏꯪꯂꯤꯁꯀꯤ ꯃꯌꯦꯛꯇ ꯏꯕ ꯋꯥꯍꯟꯊꯣꯛ ꯑꯗꯨꯗꯤ ꯃꯁꯤꯒꯤꯁꯤ ꯃꯈꯥ ꯍꯥꯏꯖꯔꯛꯄꯅꯤ꯫ ꯃꯤ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯂꯥꯏꯒꯤꯗꯃꯛ ꯄꯤꯊꯣꯛꯈ꯭ꯔꯕ ꯏꯪꯂꯤꯁꯀꯤ ꯋꯥꯔꯗ ꯃꯤꯅꯤꯡꯗ ꯏꯪꯂꯤꯁꯀꯤ ꯋꯥꯍꯟꯊꯣꯛꯇ offered, devoted, sacrificed, dedicated to a man or God꯫ ꯃꯊꯪꯗ 76 ꯁꯨꯕ ꯋꯥꯍꯩꯗ ꯀꯠꯊꯣꯛꯂꯕ ꯃꯤꯡꯇꯤꯛ ꯌꯥꯏ ꯑꯦꯖꯦꯛꯇꯤꯚ ꯃꯤꯗ ꯅꯠꯇ꯭ꯔꯒ ꯂꯥꯏꯗ ꯄꯤꯊꯣꯛꯈ꯭ꯔꯕ ꯏꯪꯂꯤꯁ ꯃꯌꯦꯛꯇ ꯑꯃꯨꯛ ꯏꯊꯣꯛꯄ ꯃꯤꯇꯩꯂꯣꯟꯒꯤ ꯈꯣꯟꯊꯣꯛꯁꯦ ꯑꯃꯨꯛ ꯄꯥꯖꯔꯛꯀꯦ꯫ ꯃꯤꯗ ꯅꯠꯇ꯭ꯔꯒ ꯂꯥꯏꯗ ꯄꯤꯊꯣꯛꯈ꯭ꯔꯕ ꯏꯪꯂꯤꯁꯀꯤ ꯋꯥꯍꯟꯊꯣꯛꯇ offer, devoted, sacrifice, dedicated to a man or God꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯤꯇꯩꯂꯣꯟꯒꯤ ꯋꯥꯍꯩ ꯊꯥꯡꯅꯥꯎ ꯃꯊꯪ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯃꯤꯇꯩ ꯃꯌꯦꯛꯀꯤ ꯂꯣꯟꯆꯟꯁꯤꯡ ꯑꯁꯦ ꯃꯤꯇꯩ ꯃꯌꯦꯛ ꯑꯁꯤ ꯀꯔꯝꯅ ꯄꯨꯟꯁꯤꯟꯅꯔꯒ ꯏꯪꯂꯤꯁꯀꯤ ꯈꯣꯟꯊꯣꯛꯀ ꯃꯥꯟꯅꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯍꯥꯏꯖꯔꯛꯀꯦ꯫ ꯃꯤꯇꯩ ꯃꯌꯦꯛ ꯌꯦꯛꯆꯜꯂꯣꯟ ꯃꯤꯇꯩꯂꯣꯟ ꯁ꯭ꯄꯦꯂꯤꯡ ꯑꯦꯁꯇ꯭ꯔꯤꯛ ꯅꯝꯕꯔ 1ꯗ ꯑꯦꯁꯇ꯭ꯔꯤꯛ ꯅꯝꯕꯔ 1 ꯁꯤꯗ ꯂꯩꯔꯦ ꯅꯠꯇꯕ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗꯅꯤ꯫
नत्तबा हाइबा वाई असी खोंथोक कयाना पुल्लगा हाइबदी सेलेबल कयाना पुल्लगा सेमगे हाइबदा सेलेबल अहुमना पुल्ली अददी कैनबदा नत्ता बा हाइबा सेलेबल अहुम असिना पुल्ली करिगुम्बा सेलेबल अहुमना पुल्लीबा नत्तबा हाइबसिदैदा आतब हाप्तबा हाइबदी बादा आतब हावलिबसे मसी करिगुम्बा हाप्ता तारगदी करम मोंगदा पाखिबा याय हाइबदो अंतंग हाइजरके बाजी लोंसुम ओइना तिलगा पुसिनखिगनी अदुदी नत्तबा हाइबगी मौता आतब हे लौथोखिबा मतमदा बादा आतब लौथोखिबदा नत्तब इंग्लिश हारगा नत्तब हाइबदी तु सेलेबल दा आइदि खोंथो अनिदा लोसिनखिगनी मरम अदुना मसिदा फोंथोक चरिबसि करिनो हाइबदा बा हाइबा मई असिदैदा आतब तकनी करी बरमगी दमक्तनो हाइबा तारगदी मसे लोंसुम नते खनुगी दमक्तनी अमदी खोंथो अहुमदा पाबा यानबगी दमक्तनी नत्तबा अना मथंगदा एस्ट्रिंग नंबर 2 गी मागिनी हाइबगी मतंग असिदा अमु हाइजरके एस्ट्रिंग नंबर 2 सिदैदा लेरे मागिनी हाइबा सिदैदा मागिनी हाइबदा यारिबा सेलेबल जी हाइबदी खोंथोकसि अहुमनी मागिनी मतंगसिदा निसिंगबा याबदि इनफसिदा लुमतब तारगदी मसे फोलिंग तोनी इगा मानी सिदैदा हापिबसिनी इनफते लुम हापसे मागिनी हाय मतमदा मसे फोलिंग तोनी अरुंबनी अदुना सिदैदा लुम हापिबनी अदुना गी हाय मतमदा जी ई सुमाय लाकनी अदुना सिदैदा मागी हाइबगी मतंगसिदा कोने निसिंगबा याबदि कैनो हाइबदा गोक्ता इनक लुम हाइबदी इनक लुम तपगी मरमदी मपू मरी नापू जेनेटिव केस ओइबगिनी मरमदुना गोक इनफसिदा लुम हापिबसी आहानबा पोइंदा मसे फोलिंगटोन ओइबा अमसुंग अरुम खंगनबनी अदुगा अनिसुबा पोइंदना करिनो हाइबा मतमदा मसे जेनेटिव केस ओइबा मपू मरी नापू ओइबा मागी हाइबा अदि मपू मरी ओइबा मरम अदुना जेनेटिव केस ओइबा मरमना गोक्सिदैदा लुमसे सिजिनै अहुम सुबा एस्ट्रिक नंबर 3 मसिगी मतंगदा अमु हना नैनजरके एस्ट्रिक नंबर 3 सिदैदा लेरे सिदैदा एस्ट्रिक नंबर 3 लेरे कट खरबा हाय सिदैदा कट खरबा हायबसी खोंथोक कयाना पुलगा सागे हायबदा खोंथोक अहुमना साय कट खरबा सुमाय तौदे इंग्लिश ता इबा मतमदा 3 सिलेबल असे कट खरबा अने सुमायना पागनी अदुगा अखोइना नोट आइदि येंसिनगदबदा कट खरबा हायबसिदा बासिदा अतप तप तारगदी कट खरब अने सुमायना पागी बयाय हायबदी सिलेबल अनिदा खोंथोक अनिदा लोइसिनखिबा याय कट खरब हायना सुमाय तौदना सिलेबल अनिदा लोइ तारगदी कट खरब आइना सुमायना लाकनी मरम अदुना बा हाइबसिदा आतप तकनी मसिगी मरमदी करिनो हाइबदा बा असे लोंसुम नते खंगबगिदमक्तनी मरम अदुना सिदिदा मथक्ता नत्तबा हाइबदा से अपुनबा ओइरबसु करिगुम्बा मथंगदा लाइबा अरुबा मये अदुना तोंगानबा खोंथोकी खुजिंग अमा हाइदि सेलेबल अमु ओइतारगदी सिदाजु आतप तकनी सिदाजु आतप तकनी मतंग असिदा मखा ताब अमुक्तंग गा हाइजरके ना पाजरके खोंथोकी खुजिंग अमना वाहै अमगी मरक्तल लैरबदी खोंथोकी खुजिंग अदुगी मयेक सिंग अदुगी अरोइबदा मरक्ता आतप हापते 17.4 ida नोट येंसिनगदबदंतंग येंसि खोंथोकी खुजिंग अमना वाहै अमगी मरक्ता लैरबदी खोंथोकी खुजिंग अदुगी मयेक सिंग अदुगी अरोइबदा मरक्ता आतप हापते हाइबदी खुदमदा सिजिनगदबा मयेक नसि लैरे सिजिनरोइदबा मयेक तुना सि लैरे हाइबदी कथोकलबा हाय सिदैदा कथोकलबा हाइबसिदैदा कथ थोक लबा हाइबा सिदैदा लाजिदैदा आतप हापते मसिने हाइजरिबसि इरोइलोबददी खोंथोकी खुजिंग
ꯑꯔꯣꯏꯕꯁꯤꯗꯗꯤ ꯑꯇꯞ ꯍꯥꯞꯄꯤ ꯑꯗꯨꯕꯨ ꯈꯣꯟꯊꯣꯛꯀꯤ ꯈꯨꯖꯤꯡ ꯑꯃ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯈꯣꯟꯊꯣꯛꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯂꯥꯏꯗ ꯑꯇꯞ ꯍꯥꯞꯇꯦ ꯂꯥꯏ ꯈꯣꯟꯊꯣꯛꯀꯤ ꯈꯨꯖꯤꯡ ꯑꯣꯏꯕ ꯃꯔꯛꯇ ꯂꯩꯕ ꯃꯌꯦꯛ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯀꯠ ꯊꯣꯛ ꯂ ꯕ ꯍꯥꯏꯗꯤ ꯑꯍꯨꯝ ꯁꯨꯕ ꯁꯦꯂꯦꯕꯜꯅꯤ ꯑꯗꯨ ꯃꯔꯛꯇ ꯂꯩꯕ ꯃꯔꯝ ꯑꯁꯤꯗꯩꯗ ꯑꯇꯞ ꯁꯤꯖꯤꯟꯅꯗꯦ ꯑꯗꯨ ꯁꯣꯝꯗ ꯀꯠ ꯊꯣꯛ ꯂ ꯕ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯦ ꯑꯟꯌꯨꯖ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯏꯟꯀꯔꯦꯛ ꯑꯣꯏꯕ ꯁꯤꯖꯤꯟꯅꯗꯕ ꯋꯥꯍꯩ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯦꯁꯇꯔꯤꯛ ꯅꯝꯕꯔ 2ꯗ ꯑꯦꯁꯇꯔꯤꯛ ꯅꯝꯕꯔ 2ꯒꯤꯁꯦ ꯑꯃꯨꯛ ꯌꯦꯡꯒꯦ ꯑꯦꯁꯇꯔꯤꯛ ꯅꯝꯕꯔ 1ꯅ ꯀꯠꯊꯣꯛꯂꯕꯅ ꯁꯤ ꯂꯩꯔꯦ ꯑꯦꯁꯇꯔꯤꯛ ꯅꯝꯕर 2ꯗ ꯅꯠꯇ꯭ꯔꯒ ꯍꯥꯏꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯁꯤ ꯃꯔꯛꯇ ꯂꯩꯕ ꯁꯦꯂꯦꯕꯜ ꯑꯃꯅꯤ ꯇꯤꯜꯒ ꯔꯥꯏꯒ ꯇꯞꯅꯔꯤꯁꯦ ꯑꯗꯨꯕꯨ ꯃꯔꯛꯇ ꯂꯩꯕ ꯁꯦꯂꯦꯕꯜꯅꯤꯅ ꯁꯤꯗ ꯑꯇꯞ ꯇꯞꯂꯤꯕꯁꯦ ꯑꯟꯏꯌꯨꯖ ꯑꯣꯏ ꯍꯥꯏꯕꯗꯤ इनकरेक्ट ꯑꯣꯏꯒꯅꯤ ꯂꯥꯟꯒꯅꯤ ꯑꯗꯨ ꯁꯤꯗꯩꯗ ꯑꯇꯞ ꯍꯥꯞꯇ꯭ꯔꯤꯕꯁꯤ ꯃꯔꯛꯇ ꯂꯩꯕ ꯁꯦꯂꯦꯕꯜ ꯑꯣꯏꯕ ꯃꯔꯝꯅ ꯃꯁꯤ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯗꯤ ꯃꯁꯤ ꯆꯨꯝꯃꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯀꯔꯦꯛ ꯑꯣꯏꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯔꯛꯇ ꯂꯩꯕ ꯁꯦꯂꯦꯕꯜꯁꯤꯡꯗꯤ ꯑꯇꯞ ꯍꯥꯞꯂꯣꯏ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯑꯃ ꯆꯪꯏ ꯃꯇꯥꯡ ꯑꯁꯤꯗ ꯃꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯤꯇꯩꯂꯣꯟꯒꯤ ꯋꯥꯍꯩ ꯊꯥꯡꯅꯥꯎ ꯍꯥꯏꯗꯤ ꯃꯤꯇꯩꯂꯣꯟꯒꯤ ꯗꯤꯛꯁꯅꯥꯔꯤ ꯅꯩꯅꯖꯕ ꯂꯣꯏꯖꯔꯦ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯅꯤꯄꯨꯔ ꯂꯦꯡꯒ꯭ꯋꯦꯖꯦꯁ ꯐꯤꯆꯔꯁ ꯍꯥꯏꯅ ꯀꯧꯖꯩ ꯀꯅꯥꯒꯨꯝꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯑꯍꯥꯟꯕ ꯑꯣꯏꯔꯒꯗꯤ ꯀꯃꯦꯟ ꯀꯌꯥ ꯄꯤꯕꯤꯔꯛꯎ ꯑꯋꯥꯠ ꯑꯄꯥ ꯆꯃꯝꯅꯕ ꯂꯩꯔꯒꯁꯨ ꯍꯥꯏꯕꯤꯔꯛꯎ ꯃꯤꯇꯩꯂꯣꯟ ꯃꯤꯇꯩ ꯃꯌꯦꯛ ꯆꯥꯎꯈꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯆꯠꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭राइब ꯇꯧꯕꯤꯌꯨ ꯃꯊꯪꯒꯤ ꯑꯞꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯎꯅꯃꯤꯟꯅꯁꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯑꯞꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯎꯅꯃꯤꯟꯅꯁꯤ